Khoi punamakpu Kangleipak manipuri channel na ikokno no khoramjari. Ngasisu mayamgi nungainabagidamagta manipuri real horror story ama puduna laksare. Wari sibu lanthokchaba matamda soikilankheba yaurabasu mayamna ngakpigani. Phare mayam adudi wari ase lanthokcharaklage. Wari si ngasidagina chahi 7 mukki mamangda ai amadi aigi marupsingda thengnakiba asengba wari oidorini. Aigi mingsi thouba kaujai. Matamduda aisu graduation losilakpa matangi warini. Khoi musi thaina ahansingna lanthum paiselambana awaba imung haibadu oiramde. Aiga luna tinaba imanaba mari khak leijai. Mamingna Santosh nauba Kiran amadi Rabi kawi. Akhoi mari si school life dagi hauna koiba langwa yamna pamlammi. Inkhalakpa matamgi haigadra khara ngaubu pamba matamni. Nongwade aina imanabasingda hairammi. Ita oi gawa yamna chatningi. Yardi amukta chatlusi. Graduation loire thaba ngaiba oina gawada koirusi. Aigi watuda imanabasingsu koiba langba pamba ngaktanina hairaki. Hoi yaye ita oi su chatning leiramini gawado amuktangdi haidana. Aisu fare ita adudi ima babada hangnarao aisu amukta hangakhiye. Aina adumna haibasida imanaba Kirandi tumina adum leirammi. Aisu mana tumina leibaduda kauduna hanglammi. Kaidaurage Kiran nangna tumina adum leidubo nang yawningdabro. Aina adumna hanglubada Kiran sinoktuna hairaki. Itaw koibubu kaidaubai chatningoidoino. Aduda aidi hojik paisa amatta leitri. Adugini aina tumina leirise. Kirangi waduda aikhoi marise noktuna hairami. Adugiro nangna tumina leirido angauba aikhoi leirise udrabo. Ima babada hana hainarao ticket ki chaba thakpagi loina aikoina tauge. Aikoigi waduda Kiran su yamna haraujarami. Imanaba aikoi manga punbada Kiran hoigi imungsi khara waba imung haibadu oirammi. Duna aina su angamba mateng adum tauraga lakpani. Sumna wari saba loirabada yumda hannarasi. Aduga ima babada hangnaro haidana numituma yumda adum hannarami. Haibagi wani aigi su babase khara sathiba oibana haiba kiribani. Aduga imada kadar tauraga chaturibani. Aisu yum yaubaga imagi manakta sanglammi. Ima so ai changakpa ubada kauduna hairaki. Thoiba nang halagabo saklamabu isabo. Aisu ima chakpudi lamdrida kainom haigena changlakpani. Aina adumna hairubada ima su tapna adum hangai. Kai haige haibano nangbu imada. Aisu ima ai graduation su loire aduna imanabasingga aikoi gawada koiruke. Ai gawa yamna chatningeba. Aigi waduda ima su tapna amu hairakami. Thoiba ima budi yai ado nang babada haina jau natradi hayang aingonda amuk chairakani. Ima ga aiga adum no ngangnaningayda babasu laktuna hangakami. Kai warino namana chana sanari dubo. Aisu baba ai gawada koiba yamna chatninge imanaba singga chatluge. Aina adumna hairubada babasu aingonda tapna hairaki. Noi kana chatoino haisibo lapkhraba miramduda. Ainasu baba aikoi manga chatkadabani kaisu tawroi ai yam chatningena tawbani. Aina adumna hairubada babasu phare nangna chatningadi chacharo. Aduga miramda chatlaga ngausinabadi tawganu. Aisu hoi baba si hairamduna aigi kada lagaga. Imanaba singda phone tawduna ticket kaknaba hainarami. Sumna aikhoisu chatkadaba numit marini mawatlingaida imana aingonda hairaki. Thoiba noina chatoido mi mangagi khongpham tai. Namba kanano amaga hapsinkho. Noi manga kakta chatpado tawhaite. Aina su imami kanasu leitre aikoi manga natana kaisu tawroida isor khoiramlaga chatpa haiduni. Babana su chana kaisu tawroida isorbu khoiramu. Noina nungaitraga nong macha ama hek hapsinkho. Aisu hoi baba haidana khumlami. Matamdi sum haujinki hayeng chatkadabani haibasida. Aisu pugadaba pochai loina yomsilami. Sumna imanabasingsu pau phonaduna chatkadaba pungsing hainarami. Ahingdusa hokre no nganbaga imanabasingsu aikoida punna lakami. Babana airport phawba thinbiraaga aikoisu adum manung changakami. Sumna chatpaduda aikoisu gawa yaure. Flight late oibana aikoina yaubadade numit pungta tare. Kiran su aingonda hangakami itaw hojikti numit takre kamai tawni aikoidi kadaida leigani. Aina su swaida hotel gumba fangbra yenglase haiduna aikoisu sum lakami. Hotel leiribasingda sangduna hangbadasu room hangte adum hairaki. Matek maya gari su leitabana aikoisu yam warammi. Sum lakpaduna uchina china hotel amade aikoina thengnakhi. Aikoisu waga wabaga mafamduda sangsinduna room hangba leibra hanglammi. Adumna hanglubada room ni mayam hangi hairaki.
ꯑꯩꯈꯣꯏ ꯃꯉꯥ ꯄꯨꯟꯅ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃ ꯑꯗꯨꯒ ꯁꯟꯇꯣꯁꯀ ꯔꯕꯤꯒ ꯑꯃ ꯂꯩꯕ ꯇꯥꯈꯤꯔꯝꯃꯤ꯫ ꯕꯨꯛ ꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯨ ꯔꯨꯝꯗꯨ ꯊꯤꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯥꯛꯄꯗ ꯀꯤꯔꯟꯅ ꯑꯩꯉꯣꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯏꯇꯥꯎ, ꯃꯣꯏꯒꯤꯁꯤꯕꯨ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯀꯥꯁꯤꯡꯁꯦ ꯏꯍꯥꯡ ꯍꯥꯡꯉꯤ, ꯂꯣꯏꯅ ꯀꯅꯥꯝ ꯂꯩꯅꯗꯕ ꯑꯣꯏꯕ ꯖꯥꯠꯂꯥ?" ꯀꯤꯔꯟꯒꯤ ꯋꯥꯗꯨꯗ ꯑꯩꯅꯁꯨ, "ꯏꯇꯥꯎ, ꯃꯤ ꯊꯕꯛ ꯆꯠꯈꯤꯕ ꯑꯣꯏꯔꯝꯅꯤ꯫ ꯁ꯭ꯋꯥꯏꯗꯗꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯅꯔꯝꯒꯅꯤ, ꯑꯗꯨꯅꯅꯤ, ꯂꯥꯛꯑꯣ ꯆꯪꯉꯁꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯉꯥꯁꯨ ꯆꯥꯕ ꯊꯛꯄ ꯄꯨꯟꯅ ꯇꯧꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯂꯥꯛꯄꯒ ꯑꯣꯏꯕꯒ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯅ ꯂꯥꯡꯗꯅ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯇꯧꯔꯝꯃꯤ꯫ ꯀꯤꯔꯟꯗꯤ ꯍꯤꯗꯥꯛ ꯌꯥꯝ ꯊꯛꯄ ꯇꯜꯂꯤ ꯍꯥꯏꯗꯅ ꯊꯛꯂꯝꯗꯦ꯫ ꯑꯗꯨꯅ ꯂꯥꯡꯉꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯔꯨꯝꯒꯤ ꯊꯣꯡꯁꯤꯗ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯅ ꯊꯤꯜꯂꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯍꯤꯗꯥꯛ ꯑꯉꯥꯎꯕꯒ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯂꯥꯎꯗꯨꯅ ꯍꯪꯈꯤ꯫ ꯀꯤꯔꯟꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯈꯤꯔꯝꯗꯦ꯫ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯤꯔꯟꯅ ꯍꯥꯏꯔꯛꯏ, "ꯊꯧꯕ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ, ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯊꯣꯡꯁꯤꯗ ꯊꯤꯜꯂꯝꯃꯤꯁꯤꯕꯣ?" ꯑꯩꯁꯨ ꯍꯤꯗꯥꯛ ꯑꯉꯥꯎꯕꯒ ꯊꯧꯋꯥ ꯁꯥꯗꯅ ꯈꯨꯝꯂꯝꯃꯤ, "ꯂꯥꯛꯑꯣ ꯏꯇꯥꯎ, ꯀꯅꯥꯝ ꯂꯩꯇ꯭ꯔꯗꯤ ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯃꯤꯅ" ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯝꯃꯤ꯫ ꯔꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯧꯔꯕꯁꯨ ꯄꯨꯟꯅ ꯑꯗꯨꯝ ꯑꯩꯅ ꯂꯩꯔꯤꯕ ꯔꯨꯝꯁꯤꯗ ꯇꯨꯝꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯀꯣꯏꯔꯨꯁꯤ ꯍꯥꯏꯗꯅ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯗꯨꯅ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯐꯖ ꯐꯖꯕ ꯀꯌꯥꯁꯨ ꯂꯣꯏꯅ ꯌꯦꯡꯕ ꯆꯠꯂꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯍꯣꯇꯦꯜ ꯌꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯠ ꯐꯖꯅ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯔꯨꯝꯒꯤ ꯊꯣꯡꯁꯦ ꯍꯥꯡꯒꯦ ꯇꯧꯕꯁꯤꯗ ꯁꯣ ꯂꯣꯟꯗꯕꯤ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯤꯔꯟꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯀꯩꯅꯣ ꯏꯇꯥꯎ, ꯅꯪꯕꯨ ꯉꯁꯥꯏ ꯁꯣ ꯂꯣꯜꯂꯝꯒꯨꯝ ꯇꯧꯕꯗꯥꯏꯅꯦ?" ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯀꯤꯔꯟꯁꯨ, "ꯍꯣꯏ ꯏꯇꯥꯎ, ꯑꯩꯅ ꯂꯣꯜꯂꯝꯕꯅꯤ." ꯑꯩꯅ, "ꯁꯣꯁꯦ ꯂꯣꯜꯂꯝꯗꯤꯌꯦ, ꯍꯥꯡꯗꯣꯛꯑꯒ ꯂꯩꯔꯝꯃꯤ." ꯑꯩꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯁꯟꯇꯣꯁꯅ, "ꯍꯣꯇꯦꯜ ꯃꯄꯨꯅ ꯍꯥꯡꯂꯝꯕ ꯑꯣꯏꯔꯝꯅꯤ, ꯆꯪꯉꯣ ꯋꯥꯔꯦ" ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯈꯟꯗꯅ ꯑꯗꯨꯝ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯆꯥꯅ ꯊꯛꯅꯕ ꯂꯣꯏꯅ ꯂꯥꯡꯗꯨꯅ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯣꯏꯕ ꯆꯠꯂꯨꯔꯕꯅꯤꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯇꯨꯝꯊꯅꯔꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯦ꯫ ꯀꯣꯛ ꯀꯣꯛ ꯇꯧꯕ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯗꯅ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯀꯤꯔꯟꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯁꯨ ꯍꯧꯒꯠꯇꯨꯅ ꯋꯥꯁꯔꯨꯝꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯔꯨꯝꯒꯤ ꯃꯄꯥꯟꯁꯤꯗ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯅ ꯃꯤꯅ ꯆꯠꯄꯒꯤ ꯈꯣꯡꯎꯞ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯊꯨꯅ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯀꯤꯔꯟ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯎꯈꯤꯔꯝꯗꯦ꯫ ꯁꯨꯝ ꯂꯥꯛꯄꯅ ꯃꯤ ꯑꯃ ꯂꯦꯞꯄꯗꯧꯅ ꯂꯩꯔꯤꯕꯗꯨ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯤꯗꯨꯕꯨ ꯎꯕꯗ "ꯀꯤꯔꯟ" ꯍꯥꯏꯗꯅ ꯀꯧꯖꯈꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯀꯧꯔꯒ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯏꯁꯥꯁꯤꯗ ꯍꯩꯅꯗꯕ ꯑꯀꯤꯕ ꯐꯥꯎꯔꯛꯄꯗꯒꯤ ꯊꯨꯅ ꯔꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯩꯅ ꯆꯪꯉꯛꯄꯗꯗꯤ ꯀꯤꯔꯟꯗꯤ ꯐꯣꯟ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ, "ꯀꯤꯔꯟ, ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯀꯥꯏꯗ ꯆꯠꯂꯨꯔꯤꯅꯣ? ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ?" ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯀꯤꯔꯟꯁꯨ, "ꯑꯣ ꯇꯥꯏꯌꯦ, ꯁꯟꯇꯣꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯦ꯫ ꯅꯪꯅ ꯀꯧꯕ ꯇꯥꯏꯌꯦꯅ ꯂꯥꯛꯑꯒ ꯅꯪꯅ ꯂꯩꯁꯨ ꯂꯩꯔꯝꯗꯦ, ꯑꯩꯗꯤ ꯋꯥꯁꯔꯨꯝꯗ ꯆꯪꯉꯤꯅ ꯍꯥꯏꯔꯒ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯏꯅꯣ, ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯏꯁꯤꯕꯣ?" ꯑꯩꯁꯨ ꯀꯤꯔꯟꯒꯤ ꯋꯥꯗꯨꯗ ꯍꯧꯖꯤꯛ ꯑꯩꯅ ꯎꯈꯤꯕꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯈꯟꯖꯈꯤ꯫ ꯑꯩꯁꯨ ꯑꯃꯨꯛ ꯀꯤꯔꯟꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯅꯪ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯕꯅꯦ, ꯂꯥꯛꯑꯣ ꯇꯨꯝꯃꯁꯦ" ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯃꯨꯛ ꯇꯨꯝꯕ ꯊꯦꯝꯂꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, "ꯏꯇꯥꯎ, ꯃꯌꯥꯝ ꯃꯐꯝꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ, ꯑꯩꯉꯣꯟꯗ ꯁꯥꯎꯍꯨꯟ ꯀꯌꯥ ꯑꯃ ꯐꯪꯏ꯫ ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯍꯣꯡꯗꯣꯛꯄꯅ ꯐꯒꯗꯕ ꯃꯥꯜꯂꯤ." ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯟꯅꯕ ꯁꯟꯇꯣꯁꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯊꯧꯕꯁꯤꯗꯕꯨ ꯀꯩ ꯂꯩꯗꯣꯏꯅꯣ, ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯅꯔꯤꯁꯤꯗꯤ, ꯁꯤꯗ ꯑꯗꯨꯝ ꯂꯩꯁꯤ ꯀꯩꯅꯣ, ꯆꯥꯕ ꯊꯛꯄꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ." ꯑꯩꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯍꯣꯇꯦꯜꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯩꯁꯦ ꯅꯣꯡꯃꯗꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯍꯣꯇꯦꯜꯗ ꯂꯩꯍꯧꯈꯤꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯂꯣꯏꯅ ꯀꯣꯏꯕ ꯆꯠꯅꯈꯤ꯫ ꯑꯩꯅ ꯏꯊꯟꯇ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯁꯦ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯛꯏ꯫ ꯑꯩꯁꯨ ꯀꯅꯥꯅꯣ ꯈꯟꯗꯅ ꯊꯣꯡꯗꯨꯕꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯍꯦꯛꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯁꯨ ꯋꯥꯈꯜꯗ, "ꯀꯩꯅꯣꯅꯦ, ꯊꯣꯡ ꯊꯤꯜꯂꯛꯑꯝꯃꯒ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤꯁꯤꯕꯨ? ꯀꯅꯥ ꯂꯥꯛꯏꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ." ꯑꯩꯁꯨ ꯏꯊꯟꯇꯒ ꯂꯩꯕꯒ ꯁꯨꯝ ꯇꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯏꯊꯟꯇ ꯂꯩꯔꯤꯉꯩꯗ ꯌꯨꯝꯊꯛꯁꯤꯗ ꯃꯤꯅ ꯆꯠꯄꯒꯤ ꯈꯣꯡꯎꯞ ꯃꯈꯣꯟꯁꯤ ꯍꯧꯅ ꯇꯥꯔꯛꯏ꯫ ꯑꯩꯁꯨ, "ꯀꯅꯥꯅꯣ ꯃꯊꯛꯁꯤꯗ ꯃꯤꯒ ꯂꯩꯕ ꯖꯥꯠꯂꯥ? ꯍꯧꯖꯤꯛꯄꯨ ꯆꯠꯄꯒꯤ ꯃꯈꯣꯟꯁꯨ ꯀꯟꯅ ꯇꯥꯔꯤꯁꯤꯕꯨ?" ꯑꯩꯁꯨ ꯀꯤꯗꯨꯅ ꯊꯣꯡ ꯐꯖꯅ ꯂꯣꯟꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯂꯣꯏꯅ ꯍꯜꯂꯛꯇꯨꯅ ꯑꯩꯕꯨ ꯀꯧꯗꯨꯅ ꯃꯄꯥꯟꯗꯒꯤ ꯍꯥꯏꯔꯛꯑꯝꯃꯤ, "ꯀꯩꯗꯧꯔꯤꯒꯦ ꯃꯅꯨꯡꯗ? ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯑꯣ, ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯜꯂꯛꯑꯦ." ꯑꯩꯁꯨ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯑꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯡꯂꯨꯕꯗꯗꯤ ꯀꯤꯔꯟꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯦ ꯏꯇꯥꯎ, ꯅꯪꯅ ꯅꯃꯥꯏ ꯅꯃꯤꯠꯀꯗꯨꯅ ꯍꯨꯃꯥꯡ ꯉꯥꯛꯇ ꯀꯩꯗꯧꯔꯒꯦ? ꯐꯦꯟꯒꯁꯤ ꯊꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ, "ꯀꯩꯁꯨ ꯇꯧꯗꯦꯗ, ꯍꯨꯃꯥꯡ ꯇꯥꯍꯟꯕꯅꯤ." ꯁꯨꯝꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅꯁꯨ ꯌꯦꯠ ꯂꯩꯔꯛꯇꯨꯅ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯤꯕꯣꯏ ꯍꯤꯗꯥꯛ ꯐꯖꯅ ꯊꯛꯈꯤꯔꯝꯃꯤ꯫
ꯑꯩꯅ ꯍꯤꯗꯥꯛ ꯊꯛꯄꯁꯤꯗ ꯏꯃꯥꯟꯅꯕ ꯀꯤꯔꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯝꯃꯤ, ꯌꯥꯔꯦꯗ ꯏꯇꯥꯎ ꯅꯪꯕꯨ ꯐꯅꯌꯥꯝ ꯌꯥꯝꯃꯤ ꯅꯪꯅ ꯊꯛꯏꯁꯦ ꯇꯣꯛꯂꯁꯤ. ꯑꯩꯁꯨ ꯍꯤꯗꯥꯛ ꯉꯥꯎꯕꯅꯤꯅ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯑꯣꯏꯅ ꯁꯥꯎꯅꯤꯡꯕ ꯂꯥꯛꯄꯩ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ. ꯏꯇꯥꯎ ꯅꯣꯏꯗꯤ ꯑꯩꯅ ꯍꯥꯏꯕꯁꯨ ꯊꯥꯖꯕꯤꯗꯦ. ꯑꯩꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕꯅꯤ. ꯃꯣꯏꯒꯤ ꯍꯣꯇꯦꯜꯁꯨ ꯇꯝꯅꯔꯕꯅꯤ ꯑꯩꯅ ꯈꯪꯉꯤ. ꯏꯊꯟꯇ ꯂꯩꯍꯧꯕꯗ ꯇꯧꯔꯛꯏꯕ ꯁꯥꯎꯍꯝ ꯃꯌꯥꯝꯁꯦ ꯅꯣꯏꯅꯗꯤ ꯈꯪꯗꯦ. ꯑꯩꯅ ꯉꯥꯡꯂꯤꯕꯗꯣ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅꯗꯤ ꯍꯤꯗꯥꯛ ꯉꯥꯎꯕꯒꯤ ꯉꯥꯡꯖꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯑꯩꯁꯨ ꯃꯣꯏꯅ ꯑꯗꯨꯝꯅ ꯈꯜꯂꯕꯅꯤꯅ ꯀꯩꯝꯇ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯨꯝꯕ ꯊꯦꯝꯈꯤꯔꯝꯃꯤ. ꯑꯩꯁꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯍꯤꯗꯥꯛꯀ ꯉꯥꯎꯕꯒ ꯑꯗꯨꯝ ꯇꯨꯝꯊꯔꯦ. ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯃꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯃꯈꯣꯟꯗꯧꯅ ꯑꯗꯨꯝ ꯇꯥꯔꯛꯑꯝꯃꯤ. ꯑꯗꯒꯤ ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥꯅꯣ ꯀꯞꯂꯤꯕꯁꯦ ꯍꯥꯏꯗꯅ ꯍꯧꯒꯠꯂꯛꯑꯒ ꯃꯈꯣꯟꯗꯨꯕꯨ ꯇꯥꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯤꯔꯟꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯗꯦ. ꯑꯩꯁꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯋꯥꯁꯔꯨꯝ ꯀꯩꯀꯥ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ. ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯕꯗꯁꯨ ꯂꯩꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯁꯟꯇꯣꯁ ꯍꯣꯏꯒꯤ ꯔꯨꯝꯗ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯑꯩꯁꯨ ꯏꯃꯥꯟꯅꯕꯒꯤ ꯔꯨꯝꯗ ꯆꯠꯀꯦꯅ ꯊꯣꯛꯂꯛꯄꯁꯤꯗ ꯀꯤꯔꯟꯁꯦ ꯊꯣꯡꯖꯤꯟ ꯄꯥꯟꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯩꯁꯨ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯀꯤꯔꯟꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯝꯃꯤ. ꯒ꯭ꯌꯥꯟ ꯇꯥꯃꯟꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯏꯃꯥꯟꯅꯕ ꯑꯇꯩꯁꯨ ꯂꯣꯏꯅ ꯍꯧꯗꯣꯛꯑꯝꯃꯤ. ꯑꯩꯅ ꯑꯗꯨꯝꯅ ꯍꯧꯗꯣꯛꯄꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯀꯤꯔꯟꯕꯨ ꯐꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯒ ꯏꯁꯤꯡ ꯊꯥꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯐꯅ ꯀꯨꯏꯅ ꯍꯣꯠꯅꯔꯕꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯕꯗ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ. ꯌꯨꯝꯗ ꯏꯃꯥ ꯕꯕꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ. ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯕꯕꯥꯅꯁꯨ ꯑꯌꯨꯛꯇ ꯈꯨꯗꯛꯀꯤ ꯇꯤꯀꯦꯠ ꯀꯛꯑꯒꯦ ꯑꯗꯨꯒ ꯅꯣꯏ ꯊꯣꯛꯂꯛꯅꯕ ꯇꯧꯔꯣ ꯍꯥꯏꯔꯛꯏ. ꯃꯤꯔꯝꯗꯒ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯍꯣꯏ ꯕꯕꯥ ꯍꯥꯏꯗꯅ ꯈꯨꯝꯈꯤꯔꯝꯃꯤ. ꯀꯣꯟꯅꯊꯪꯗ ꯑꯩꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯀꯤꯔꯟꯁꯦ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯃꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯕꯗꯧꯅ ꯑꯀꯤꯕꯒꯤ ꯃꯇꯧ ꯑꯗꯨꯃꯛ ꯇꯧꯔꯛꯂꯝꯃꯤ. ꯑꯩꯈꯣꯏꯁꯨ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯃꯥꯕꯨ ꯁꯪꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ. ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯖꯈꯤ. ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯒꯤ ꯃꯔꯝꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯗ ꯈꯪꯉꯤ. ꯄꯨꯡꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯊꯣꯛꯂꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ. ꯀꯤꯔꯟꯕꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯦꯟꯅꯕꯤꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤꯔꯝꯃꯤ. ꯏꯃꯥꯟꯅꯕ ꯑꯇꯩꯁꯨ ꯌꯨꯝꯗ ꯂꯣꯏꯅ ꯂꯩꯗꯨꯅ ꯀꯤꯔꯟꯁꯨ ꯑꯩꯈꯣꯏꯗ ꯄꯨꯔꯛꯑꯝꯃꯤ. ꯀꯤꯔꯟꯒꯤ ꯏꯃꯥ ꯕꯕꯥꯗꯁꯨ ꯄꯥꯎ ꯄꯤꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯛꯅꯕ ꯍꯥꯏꯈꯤ. ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡ ꯑꯃꯥꯏꯕ ꯑꯃꯠꯇ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ. ꯃꯥꯒꯤꯁꯦ ꯂꯥꯏꯑꯣ ꯇꯤꯟꯅꯣꯛꯄ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯇꯧꯔꯤꯕꯁꯦ. ꯑꯩꯅꯁꯨ ꯍꯣꯏ ꯕꯕꯥ ꯃꯐꯝꯗꯨꯗ ꯑꯀꯤ ꯑꯈꯪ ꯈꯔꯗꯤ ꯊꯦꯡꯅꯔꯛꯏ. ꯌꯥꯔꯒꯗꯤ ꯕꯕꯥꯅ ꯑꯃꯥꯏꯕ ꯑꯃꯠꯇ ꯊꯨꯅ ꯀꯧꯕꯤꯌꯨ. ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯕꯥꯅꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ. ꯉꯥꯛ ꯂꯩꯔꯒ ꯀꯤꯔꯟꯒꯤ ꯏꯃꯥ ꯕꯕꯥꯅꯁꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ, ꯀꯩꯗꯧꯔꯤꯅꯣ? ꯑꯩꯅꯁꯨ ꯏꯃꯥ ꯂꯥꯏꯑꯣꯛꯅꯕ ꯃꯥꯜꯂꯦ, ꯕꯕꯥꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯕ ꯆꯠꯈꯤꯕꯅꯤ. ꯑꯗꯨꯒ ꯐꯖꯅ ꯌꯦꯡꯊꯣꯛꯂꯒ ꯈꯪꯂꯁꯤ ꯍꯥꯏꯔꯝꯃꯤ. ꯉꯥꯛ ꯂꯩꯔꯒ ꯕꯕꯥꯅ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯏꯃꯥꯟꯅꯕꯒꯤ ꯃꯁꯥꯁꯤ ꯌꯦꯡꯍꯜꯂꯝꯃꯤ. ꯑꯃꯥꯏꯕꯗꯨꯅ ꯐꯅ ꯀꯨꯏꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯂꯥꯏꯐꯠꯇꯕ ꯆꯪꯐꯝꯅꯤ ꯃꯈꯣꯏꯅ ꯂꯩꯔꯨꯔꯤꯕꯁꯤ. ꯃꯐꯝꯗꯨꯗ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ. ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯂꯩꯔꯨꯔꯤꯕꯅꯣ ꯈꯪꯗꯦ. ꯂꯥꯏ ꯐꯠꯇꯕꯅ ꯏꯆꯥꯁꯦ ꯆꯦꯟꯒꯦ ꯇꯧꯔꯝꯕꯅꯤ. ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯊꯦꯡꯅꯍꯧꯕꯗꯒꯤ ꯐꯔꯤꯕꯅꯤ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯧꯔꯛꯑꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ. ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯄꯤꯔꯒꯦ. ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨꯅ ꯐꯅ ꯀꯨꯏꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤ. ꯑꯃꯥꯏꯕꯗꯨꯅꯁꯨ ꯂꯝ ꯆꯠꯄꯗ ꯃꯁꯥꯗ ꯖꯟꯇ꯭ꯔꯥ ꯑꯃꯃꯝ ꯁꯤꯔꯒ ꯆꯠꯂꯨ. ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯀꯣꯏꯆꯠ ꯆꯠꯄ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯗꯤ ꯇꯧꯒꯅꯨ. ꯃꯗꯨꯅ ꯅꯈꯣꯏꯗꯁꯨ ꯑꯋꯥꯕ ꯇꯥꯔꯛꯄ ꯌꯥꯏ. ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯑꯣꯖꯥ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯆꯔꯔꯣꯏ ꯍꯥꯏꯖꯈꯤ. ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯕꯗ ꯑꯃꯥꯏꯕꯗꯨꯅꯁꯨ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯉꯥꯛ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯂꯥꯛꯑꯅꯤ. ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ. ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯥꯏꯕꯗꯨꯁꯨ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ. ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯀꯤꯔꯟꯁꯤ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯝꯕ ꯃꯌꯥꯝꯗꯨꯗꯤ ꯂꯣꯏꯅ ꯐꯈ꯭ꯔꯦ. ꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯌꯦꯡꯕꯤꯔꯝꯗꯅ ꯏꯃꯥꯟꯅꯕꯒꯤ ꯃꯁꯥꯗ ꯂꯥꯏꯐꯠꯇꯕ ꯑꯣꯛꯅꯔꯝꯕꯗꯨꯁꯨ ꯐꯈꯤꯔꯝꯃꯤ. ꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯁꯨ ꯂꯝ ꯆꯠꯊꯣꯛꯄꯗ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯂꯒ ꯏꯁꯥꯗ ꯖꯟꯇ꯭ꯔ ꯑꯃꯃꯝ ꯁꯤꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯃꯉꯥꯒꯤ ꯈꯣꯡꯐꯝ ꯆꯠꯄꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯕꯗꯨ ꯈꯪꯖꯈꯤ. ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯖꯔꯦ. ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯖꯔꯦ. ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣই ꯃꯁꯦꯟ ꯀꯥꯎꯕ ꯂꯩꯇ꯭ꯔꯤ. ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ. ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ. ꯋꯥꯔꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯨ. ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ.